Haikre Haimandana Pasing Thokli Prize Kalori Hai Science Congress da Manipur University ki Physics Department ki Professor Amagi Makhada Mana Uduriba Research Model dugi Project ama paikhatlani Junior Research Scholar oina Ningthaudo yaukidore Aduma irailaina talli haidui hai Reject tawthokki Ningthauna Mahi kaino yaude yaroi ngamlaro aidi Physics asi yamna pambadai ningthau nangbo tawnuda thaina pamlambani hojikna kari pamlaroi yaude yaroi mamana themi mapana cheibi machina kappi adubu upai leti accept tawdre research proposal do adubu mage research idea dubudi project do develop tawbodi sizinabaki ayabadi pithui irailaina hausa haibadi yazadra Matani Mangzadoriba Eko Yaurudra Toisa Paudutai School Sports Story First Quarterly Exam Wikibadada Mai Horinga City Football Do Class 12 Section Siga Section Ega Lambani Ningthauna Section Egi Team Captain Oi Chumna Sanarami Hanbada Atopa Team Gi Player Sakrata Kachaba Mana Fall Tawa Horakpada Ningthauna Nupa Classmate Adabu Susan Ki Chumkatuna lawaiduda kuningduna nahi wataki amado magatana sanawa yawba ngamde marakta sagonbagi haunabi mi khara khane just gi yellow card ani chai ningthau ball di makoina thoi goal ani mana chanki thoi hoi football yeng balai ma ubada changsilai stand by the lady aduikan ningthau do sanarubagi masa pumpa mang punglup frito haigat marai baktunan thui Toine ingit kyani tawzirba lakanu sida itomta nate ibani koine hesi kanama khangan bayaba nate lakanu haimi nangbo michi khatne adubu kadai manakta lepaga thenga laige ginu seno aina kuchil chenbado hot oibudo yingja phangja hodrene sakthi binangde mama nabi singna ngakni yengne toida hairakli wa oire gyan tani kine chathuk naki toina amagi kudang ta phai halasi hairo aisila kisi Ningthauna maya mangda thoigi matungi masam ponytail pulido sat kaching thei ayoma sire papi mama nabi sing autha chenakre maike amada khoi asida lerumge thoi ataina kumai yengi yengdasa ningthauna chungda nasamse fanasari punsino krakrasu kibadam heyngwai aina thabakwan halaga nangna kiragaga da chogaina noga goktradi warak binedo irang to bukra khayu sini na maya mamang sida maya mang wagera ibani da wagin aiden lola kidongni nangdi yam lo ningi wore tut ya suya remda se aida chalaki kona sa siwari do yaroidana hekta so lambi thali oire khandana thoi kentin romda gam chat hawi ningthawna matung de nei Wari nupi ai sanari khanglibani glucose kado khara thila purokro kaido ku birakte baide nawa oi base taning de da papi ising yarok tra hangbani haunu hey suno yaude horigen war sum lejage thoi maning da puriba beg macha do koy wolaga ising bottle macha ma set bisilei yaude dai yaurami yaude hage thakpirojo Hari kaino adubu ising bottle do ta munduna loina thaktoi thoini yengduna re paw matai dei bo kaino nuksibe as yare ai nuksi da bigeno imyuda nang project afaba ma yawre hai yawdana adubo aina nadin nang yawhandabani aingoda muktai ki re nangase nangna nisana Kamaina noina Doctor Papa mi hedene Iralaina hari magi da chongna toingakna adu hoira kaidoragi nandi kamai khangli budu bo yam khangali khoidi aduini kari mari lainegi aduga project ka o sana budubi physics ka medical line ka ane khena jabadu project to yawa haidi physics da master PhD to hondori doctor di kaidi o yarage duidi Nangi pamadu taw
ꯑꯩꯅ ꯄꯥꯝꯂꯒ ꯑꯩꯅ ꯄꯥꯝꯖꯕꯅꯤ ꯅꯪꯒ ꯃꯔꯤ ꯂꯩꯅꯗꯦ ꯅꯤꯡꯊꯧ ꯁꯨꯛꯇꯣꯛꯇꯨꯅ ꯃꯈꯨꯠ ꯅꯥꯝꯃ ꯁꯠ ꯊꯥꯡꯒꯠ ꯗꯞ ꯃꯆꯥ ꯑꯃ ꯇꯧꯏ ꯗꯠ ꯊꯥꯖꯤꯜꯂꯛꯀꯅꯤ ꯊꯣꯏꯀꯤꯅ ꯃꯃꯤꯠ ꯑꯅꯤ ꯎꯏꯁꯤꯟ ꯃꯁꯥ ꯈꯖꯤꯛ ꯇꯨꯝꯍꯜꯂꯤ ꯊꯥꯡꯒꯠꯈꯤꯕ ꯈꯨꯖꯥꯎ ꯑꯗꯨꯅ ꯃꯁꯥꯏ ꯃꯆꯨꯏꯗꯨ ꯁꯦꯝꯖꯤꯟꯕꯤꯔꯛꯏ ꯊꯣꯏ ꯁꯠ ꯍꯟꯗꯣꯛꯏ ꯇꯥꯟꯅꯗꯨꯅ ꯁꯝꯗꯣ ꯅꯝꯗꯅ ꯁꯦꯝꯖꯤꯟꯕꯤ ꯂꯦꯡꯉꯨ ꯅꯪ ꯇꯣꯏꯔꯅꯤ ꯈꯨꯠꯇ ꯃꯤ ꯎꯅꯤ ꯍꯥꯏꯃꯤ ꯄꯥꯄꯤ ꯎꯁꯝ ꯇꯧꯒꯦ ꯇꯧꯔꯝꯃꯤ ꯂꯥꯎ ꯅꯣ ꯁ꯭ꯄꯣꯔꯠꯁꯦ ꯕꯣꯔꯤꯡ ꯆꯨꯏ ꯎꯛꯁꯥ ꯆꯥꯎꯁꯤ ꯆꯥꯖꯗꯦ ꯑꯗꯨꯒ ꯑꯩ ꯆꯥꯒꯦ ꯅꯪ ꯌꯦꯡꯉꯨꯗꯨꯗꯤ ꯉꯝꯃꯔꯣꯏ ꯐꯥꯔꯥ ꯂꯝ ꯍꯦꯜꯂꯦ ꯍꯦꯛꯇ ꯑꯩꯗꯤ ꯗꯝ ꯗꯝ ꯐꯨꯗꯧꯔꯤ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯇꯥꯅꯤꯡꯗꯦ ꯆꯣ ꯁꯤ ꯍꯥꯏ ꯊꯣꯏꯅ ꯈꯨꯄꯥꯛ ꯃꯆꯥꯗꯨꯅ ꯁꯦꯛ ꯅꯤꯡꯊꯧꯒꯤ ꯂꯦꯡꯖꯨꯝ ꯑꯣꯏꯗꯨꯗ ꯊꯥꯔꯝꯃꯤ ꯅꯨꯄꯥꯗꯣ ꯍꯩ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩꯅꯣ ꯁ꯭ꯋꯥꯏ ꯂꯥꯎꯅꯤ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏ ꯏꯀꯥꯏ ꯈꯪꯆꯦꯟ ꯆꯦꯟꯈꯤ ꯅꯤꯡꯊꯧꯅ ꯅꯣꯛꯂꯒ ꯃꯇꯨꯡꯗ ꯇꯥꯅꯩ ꯍꯦꯔꯥ ꯁꯨꯛ ꯐꯨꯅꯤꯡꯂꯕꯁꯤꯕꯨ ꯄꯦꯟꯅ ꯐꯣꯟ ꯊꯣꯛꯀꯦ ꯀꯌꯥꯝ ꯁꯥꯡꯅ ꯆꯦꯟꯉꯝꯗꯣꯔꯤ ꯁꯣꯏꯅꯥꯎꯅ ꯀꯨꯝꯍꯩ ꯑꯃ ꯑꯣꯏ ꯔꯣꯃꯥꯟꯁ ꯃꯇꯥꯗ ꯃꯥꯏꯀꯩ ꯄꯨꯝꯕ ꯕꯇꯔꯐ꯭ꯂꯥꯏꯅ ꯄꯨꯝꯆꯥꯏ ꯆꯈꯥꯏꯔꯛ ꯅꯍꯥꯟꯈꯩꯅ ꯂꯣꯟꯅ ꯇꯧꯕ ꯉꯁꯤꯅ ꯏꯐꯣꯡ ꯐꯣꯡꯈ꯭ꯔꯦ ꯁ꯭ꯄꯣꯔꯠꯁ ꯂꯣꯏꯈ꯭ꯔꯦ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯊꯣꯏꯗ ꯑꯣꯝꯁꯤꯟ ꯆꯥꯕꯤꯗꯦ ꯍꯥꯏꯕꯗ ꯈꯥꯛꯏ ꯂꯣꯏꯕ ꯅꯥꯏꯗꯦ ꯍꯩ ꯇꯧꯉꯝꯕꯤ ꯙꯥ ꯅꯤꯡꯊꯧꯒ ꯅꯪꯒ ꯂꯣꯟꯅ ꯀꯣꯏꯅꯔꯝꯃꯤꯁꯦ ꯀꯨꯏꯔꯦ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯐꯥꯎ ꯂꯣꯠꯄ ꯁꯥꯕ ꯌꯥꯝ ꯂꯣꯠꯂꯤꯅꯦ ꯅꯪꯗꯤ ꯇꯥꯅꯤꯡꯗꯕ ꯌꯥꯔꯣꯏ ꯀꯃꯥꯏ ꯀꯣꯏꯅꯩ ꯂꯣꯏꯅ ꯍꯥꯏꯒꯗꯕꯅꯤ ꯉꯁꯤꯗꯤ ꯑꯁ ꯆꯠꯂꯨ ꯆꯣ ꯌꯥꯔꯣꯏ ꯀꯃꯥꯏ ꯀꯣꯏꯅꯩ ꯀꯌꯥꯝ ꯀꯨꯏꯔꯦ ꯊꯣꯏ ꯍꯥꯏꯌꯨꯗ ꯍꯥꯏꯗꯣꯛꯄ ꯌꯥꯕ ꯃꯈꯩꯗꯤ ꯍꯥꯏꯖꯩ ꯑꯍꯥꯟꯕꯗ ꯀꯤꯗꯨꯅ ꯀꯣꯏꯅꯕꯅꯤ ꯑꯗꯨꯗꯩ ꯅꯣꯡꯃꯗ ꯃꯤꯅꯤꯠ 30 ꯎꯅꯈꯤꯕ ꯁꯥꯈꯤꯕ ꯋꯥꯔꯤ ꯑꯗꯨꯒ ꯅꯨꯄꯥꯁꯦ ꯁꯨꯝ ꯃꯕꯨꯛ ꯐꯔꯛꯄꯗꯒꯤ ꯑꯗꯩ ꯑꯩꯅꯁꯨ ꯁꯨꯝ ꯅꯨꯡꯁꯤꯕꯤꯈ꯭ꯔꯦ ꯃꯥꯁꯦ ꯌꯥꯔꯕ꯭ꯔꯥ ꯀꯥꯏꯅꯕꯒ ꯉꯝꯗꯧ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯍꯧ ꯂꯥꯡꯉꯤ ꯅꯣꯛꯄ ꯌꯥꯎ ꯂꯥꯎꯕ ꯌꯥꯎ ꯕ꯭ꯔꯦꯛ ꯃꯇꯝꯅꯤ ꯊꯣꯏ ꯏꯀꯥꯏꯅ ꯅꯣꯛꯏ ꯇꯟꯖꯥꯗꯨꯗ ꯊꯨꯡꯖꯤꯟꯗꯨꯗ ꯂꯦꯞꯇꯨꯅ ꯅꯌꯥꯗꯣ ꯍꯤꯒꯠꯂꯦ ꯅꯪ ꯑꯃ ꯑꯩ ꯈꯨꯠꯇ ꯁꯣꯏꯗ꯭ꯔꯕꯅꯤ ꯇꯣꯛꯇꯦꯅꯦ ꯃꯁꯤꯡꯁꯦ ꯂꯣꯏꯅ ꯌꯦꯡꯊꯣꯛꯅꯩ ꯊꯣꯏ ꯅꯣꯛꯈꯤ ꯃꯃꯥꯏ ꯂꯩꯁꯤꯟꯈꯤ ꯃꯩ ꯁꯨꯔꯨ ꯅꯩꯁꯟ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯂꯥꯛꯏ ꯍꯥꯏꯕ ꯊꯣꯏ ꯅꯪ ꯎꯅꯕ ꯂꯥꯛꯏ ꯌꯥꯝ ꯏꯀꯥꯏ ꯈꯪꯗꯦ ꯋꯥꯒ ꯄꯉꯥꯡꯗ ꯉꯥꯡꯉꯦ ꯍꯥꯏꯕ ꯑꯁꯤ ꯅꯤꯡꯊꯧ ꯃꯤꯅꯤꯠ ꯑꯃꯃꯨꯛ ꯇꯨꯃꯤꯟ ꯂꯦꯞꯄꯝꯃꯤ ꯑꯗꯨꯒ ꯁꯠ ꯆꯪꯁꯟ ꯀꯛꯁꯤꯅ ꯇꯞꯅ ꯊꯣꯏꯒꯤ ꯃꯀꯣꯛꯇ ꯃꯁꯥꯗ ꯅꯣꯟꯊꯔꯛ ꯍꯠꯄꯤ ꯑꯩꯅ ꯂꯥꯛꯏꯁꯦ ꯅꯪ ꯊꯣꯛꯂꯛꯑꯣ ꯍꯥꯏꯅꯤ ꯑꯗꯨꯗ ꯈꯪꯁꯟꯅꯗꯕꯤ ꯌꯦꯡꯁꯟꯅꯗꯕꯤꯒ ꯇꯧꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯃꯨꯛꯁꯨ ꯃꯁꯝꯗ ꯈꯪꯆꯤꯡ ꯆꯤꯡꯕꯤ ꯇꯞꯅꯅꯤꯗ ꯊꯣꯏꯅ ꯁꯨꯛꯇꯣꯛꯇꯨꯅ ꯏꯀꯥꯏ ꯈꯪꯗꯦꯍꯦ ꯑꯩꯗꯤ ꯁꯤꯔꯦ ꯂꯥꯛꯑꯣ ꯍꯥꯏꯁꯦ ꯅꯪ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ ꯗꯞ ꯃꯆꯥ ꯑꯃ ꯇꯧꯏ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯣ ꯅꯤꯡꯊꯧꯗ ꯋꯥ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯇꯤꯛ ꯅꯣꯛꯏ ꯊꯣꯏ ꯇꯞꯅ ꯍꯧꯒꯠꯈꯤ ꯂꯥꯛꯑꯣ ꯅꯣꯏꯁꯦ ꯆꯧꯁꯤ ꯇꯜꯂꯤ ꯑꯩꯈꯣꯏ ꯊꯣꯏ ꯅꯤꯡꯊꯧꯅ ꯃꯥꯡꯊꯥ ꯂꯥꯛꯁꯤꯜꯂꯛꯏ ꯂꯥꯛꯇ꯭ꯔꯤꯕꯣ ꯍꯩ ꯁꯣꯏꯅꯥꯎ ꯑꯁ ꯊꯣꯏ ꯇꯞꯅ ꯊꯣꯛꯈꯤ ꯅꯤꯡꯊꯧ ꯑꯃꯨꯛ ꯍꯟꯅ ꯌꯦꯡ ꯍꯩꯖꯤꯜꯂꯝꯃꯤ ꯀꯩꯀꯩ ꯆꯥꯅꯤꯡꯒꯦ ꯏꯆꯜ ꯁꯥ ꯃꯩ ꯉꯛꯅ ꯀꯩꯕꯨꯅꯣ ꯗꯗꯥ ꯅꯣꯏ ꯀꯩꯀꯩ ꯆꯥꯅꯤꯡꯒꯦꯕ ꯇꯨ ꯅꯣꯏ ꯅꯅꯝꯃꯗ ꯅꯣꯏꯒꯤ ꯑꯆꯥꯄꯣꯠꯇꯣ ꯍꯣꯔꯦꯟ ꯄꯤꯔꯛꯀꯦ ꯍꯥꯏꯋꯥꯅꯦ ꯑꯁ ꯊꯣꯏꯗꯤ ꯀꯩꯅꯤꯒꯦ ꯅꯅꯝꯃ ꯀꯥꯏꯅ ꯅꯨꯄꯥ ꯅꯪ ꯑꯩ ꯈꯨꯠꯇ ꯁꯤꯕ ꯇꯥꯔꯦ ꯃꯌꯥ ꯆꯤꯛꯏ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯅꯣꯛꯍꯧꯏ ꯀꯦꯟꯇꯤꯟꯗꯩ ꯍꯜꯂꯛꯄꯗ ꯑꯆꯥꯄꯣꯠ ꯃꯌꯣꯝ ꯐꯅ ꯆꯥꯎꯕ ꯑꯃ ꯊꯣꯏꯗ ꯄꯤꯔꯛꯏ ꯁꯦ ꯑꯃꯗꯨꯅ ꯅꯣꯏꯒꯤꯅꯦꯅ ꯄꯤꯔꯛꯏꯅꯤ ꯍꯣꯏꯗ ꯏꯅꯝꯃ ꯀꯜꯂꯛꯏꯗ ꯑꯩꯈꯣꯏꯗꯤ ꯏꯌꯥꯝꯕ ꯂꯩꯖꯕ ꯀꯥꯏꯁꯦ ꯁꯨꯃꯥꯏꯅ ꯅꯨꯡꯇꯤꯒꯤ ꯑꯆꯥꯄꯣꯠ ꯄꯨꯕꯤꯔꯛꯎꯀꯣ ꯏꯅꯝꯃ ꯊꯣꯏ ꯑꯩꯈꯣꯏ ꯗꯗꯥ ꯅꯤꯡꯊꯧꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ ꯑꯆꯥꯄꯣꯠ ꯆꯥꯕ ꯐꯪꯖꯒꯦ ꯑꯩꯈꯣꯏꯁꯨ ꯏꯅꯝꯃ ꯊꯣꯏ ꯁꯧꯁꯤꯟꯅꯩ ꯃꯕꯨꯛꯅꯤꯡꯗꯅ ꯅꯣꯛꯐꯦꯠ ꯀꯔꯝ ꯑꯁꯨꯛ ꯊꯨꯅ ꯑꯣꯟꯈ꯭ꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯑꯄꯪꯕꯤꯗꯤ ꯅꯠꯇꯦ ꯍꯩꯈ꯭ꯔꯦ ꯅꯤꯡꯊꯧ ꯍꯥꯏꯗꯨꯅ ꯊꯥꯛꯂꯛꯄ ꯂꯥꯡ ꯑꯗꯨꯗ ꯅꯝꯗꯅ ꯊꯨꯈ꯭ꯔꯕꯅꯤ ꯅꯥꯟꯊꯣꯛꯄ ꯉꯝꯂꯔꯣꯏ ꯊꯥꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯗꯥꯏꯅꯣ ꯊꯣꯏꯒꯤ ꯃꯃꯤ ꯁꯔ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗꯒꯤ ꯀꯝꯗꯧꯅ ꯃꯥꯡꯈ꯭ꯔꯤꯕ ꯍꯧꯖꯤꯛꯅ ꯅꯥꯏꯇꯣꯝ ꯇꯥꯅ ꯅꯨꯄꯥ ꯑꯃꯅ ꯀꯔꯝ ꯂꯩꯍꯧꯔꯤꯕ ꯉꯛꯂꯤꯕꯗꯤ ꯑꯁꯤꯈꯛꯅꯤ ꯀꯥꯡꯂꯦꯟ ꯅꯨꯃꯤꯠ ꯑꯗꯨ ꯇꯥꯔꯣꯏ ꯑꯗꯨꯕꯨ ꯁ꯭ꯀꯨꯜꯗꯤ ꯁꯨꯇꯤ ꯊꯥꯕꯤꯗ꯭ꯔꯤ ꯃꯄꯥ ꯁꯥꯊꯤꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯨꯕꯅ ꯊꯣꯏ ꯇꯟꯗꯦ ꯃꯥꯟꯗꯦ ꯁ꯭ꯀꯨꯜ ꯀꯥꯔꯛꯏ
ꯃꯃꯥꯟꯅꯕꯤꯁꯤꯡꯅꯗꯤ ꯀꯥꯡ ꯀꯣꯏꯕ ꯆꯠꯁꯤ ꯌꯥꯅꯕ ꯅꯣꯏ ꯃꯥ ꯍꯣꯏꯗ ꯍꯩꯅꯧ ꯒ꯭ꯔꯤ ꯇꯛꯂꯝꯕꯅꯤ ꯑꯗꯨꯕꯨ ꯌꯥꯕꯤꯔꯛꯇ꯭ꯔꯦ ꯃꯤꯁꯨ ꯀꯌꯥ ꯂꯥꯛꯅꯔꯣꯏ ꯁ꯭ꯀꯨꯜꯗ ꯑꯣꯟꯊꯣꯛꯇꯟꯗꯧꯔꯤꯗ ꯑꯁꯨꯝꯅ ꯃꯔꯛꯇ ꯑꯃꯨꯛꯇꯪ ꯂꯦꯞꯄꯕꯨ ꯀꯌꯥꯝ ꯀꯥꯏ ꯈꯜꯂꯤ ꯀꯣꯟꯊꯣꯡ ꯂꯥꯟꯕꯗ ꯉꯥꯏꯔꯤ ꯍꯨꯏꯁ ꯕꯥꯏꯛꯇꯨꯃꯒ ꯄꯥꯏꯁꯤꯜꯂꯛꯏ ꯃꯃꯥꯅ ꯎꯈ꯭ꯔꯗꯝꯃꯤ ꯄꯥꯏ ꯆꯠꯂꯣ ꯆꯠꯂꯣ ꯀꯩꯅꯣ ꯁꯤꯗ ꯇꯣꯡꯂꯣ ꯍꯥꯏꯅꯕꯁꯨ ꯉꯥꯏꯂꯦ ꯑꯩꯒꯤ ꯊꯣꯏꯕꯤ ꯅꯪ ꯗꯤꯃꯥꯟ ꯁꯥꯃꯜꯂꯦ ꯗꯥꯆꯧ ꯋꯥꯔꯦ ꯀꯩꯅꯣ ꯈꯨꯌꯨꯝ ꯑꯥꯗ ꯂꯩꯁꯤ ꯅꯨꯃꯤꯠ ꯑꯅꯤꯗꯣ ꯇꯥꯡꯁꯟꯅꯔꯅꯨ ꯑꯗꯩꯗꯤ ꯅꯍꯥꯟꯃꯨꯛ ꯇꯧꯅ ꯄꯝꯂꯒ ꯁꯤꯗ ꯊꯥꯡꯒꯠꯇꯣꯏꯕ ꯅꯪ ꯑꯗꯨꯝ ꯄꯝꯅꯤꯡ ꯂꯩꯔꯩꯗꯤ ꯅꯍꯥꯟ ꯑꯃꯨꯛꯈꯛ ꯄꯝꯈꯤꯕꯗꯨꯗꯩ ꯊꯣꯏ ꯆꯦꯟꯕ ꯀꯩꯑꯣꯏ ꯆꯠꯂꯤ ꯃꯌꯨꯝꯂꯣꯝꯗ ꯍꯟꯅ ꯍꯟꯅ ꯌꯦꯡ ꯅꯤꯡꯊꯧꯅ ꯕꯥꯏꯛꯇꯣ ꯊꯧ ꯇꯞꯂꯤ ꯇꯞꯂꯤ ꯃꯇꯨꯡ ꯏꯟꯅꯩ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯂꯝꯕꯤꯗꯨ ꯌꯧꯔꯦ ꯇꯨꯡꯗꯒꯤ ꯄꯝꯂꯒꯦ ꯍꯩ ꯄꯝꯂꯒꯦ ꯑꯁ ꯑꯩꯗꯤꯕ ꯊꯣꯏ ꯇꯨꯡ ꯍꯟꯅ ꯂꯥꯛ ꯕꯥꯏꯛ ꯃꯅꯤꯡꯗ ꯅꯨꯄꯤ ꯈꯨꯇꯣꯡ ꯇꯣꯡꯅꯕ ꯍꯣꯠꯅꯩ ꯅꯍꯥꯟꯃꯨꯛ ꯑꯃꯨꯛꯇꯤ ꯍꯩꯇ ꯇꯣꯡꯈ꯭ꯔꯦ ꯉꯁꯤꯗꯤ ꯀꯃꯥꯏ ꯀꯥꯅꯤ ꯈꯪꯗ꯭ꯔꯦ ꯕꯥꯏꯛ ꯃꯅꯤꯡꯗꯨꯅ ꯌꯨꯡꯈꯠꯄꯤ ꯑꯣꯏꯔꯦ ꯍꯩꯅꯈꯤꯗ꯭ꯔꯦ ꯀꯤꯕꯩ ꯍꯥꯏꯕꯁꯤ ꯏꯟꯕꯤꯕꯅꯤꯀꯣ ꯅꯨꯄꯥꯅ ꯅꯤꯡꯊꯧꯅ ꯁꯠ ꯀꯨꯝꯊꯔꯛ ꯍꯦꯛꯇ ꯊꯣꯏꯕꯨ ꯄꯝꯂꯒ ꯊꯥꯡꯒꯠꯂꯤ ꯄꯝꯖꯕꯗꯨ ꯊꯨꯡꯉꯤ ꯄꯝꯂꯦꯗꯅ ꯁꯤꯅꯤꯕꯣꯅ ꯁꯠ ꯕꯥꯏꯛ ꯊꯧꯏ ꯁꯅꯥ ꯀꯣꯂꯣ ꯕꯥꯏꯛꯀꯩ ꯊꯧꯗꯣꯏꯅꯦꯗꯤ ꯇꯥꯍꯧꯅꯤ ꯀꯣꯂꯣꯁꯤ ꯀꯩꯅꯣ ꯁ꯭ꯀꯨꯜ ꯌꯧꯗꯣꯔꯦ ꯕꯥꯏꯛꯀꯩ ꯊꯧꯗ꯭ꯔꯁꯨ ꯇꯞꯅ ꯊꯧ ꯂꯝꯕꯤ ꯐꯠꯇꯦ ꯁ꯭ꯀꯨꯜꯗ ꯅꯠꯇꯦ ꯆꯠꯇꯣꯏꯁꯦ ꯊꯣꯏꯕꯤ ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ ꯌꯥꯔꯣꯏꯗꯕꯅꯤꯅ ꯉꯁꯤꯗꯤ ꯑꯗꯨꯕꯨ ꯃꯋꯥ ꯇꯥꯕꯤꯗ꯭ꯔꯦ ꯁꯨꯝ ꯊꯧꯈꯤ ꯒꯦꯠ ꯑꯃꯒꯤ ꯃꯃꯥꯡꯗ ꯈꯥꯝꯃꯤ ꯂꯥꯎ ꯃꯅꯨꯡ ꯆꯪꯁꯤ ꯇꯜꯂꯤ ꯉꯝꯃꯣꯏ ꯑꯩ ꯁꯤꯗ ꯂꯩꯔꯝꯃꯤ ꯈꯣꯏꯌꯨꯝꯅꯤ ꯂꯥꯎꯃꯤ ꯊꯣꯏ ꯇꯨꯡ ꯍꯟꯅ ꯌꯦꯡꯉꯤ ꯍꯦꯔꯥ ꯃꯌꯨꯝꯗꯒ ꯄꯨꯔꯛꯄ ꯁꯥꯏ ꯑꯩꯕꯨ ꯈꯟꯗꯨꯅ ꯊꯤꯔꯤꯒꯦ ꯆꯦꯜꯂꯤ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯩ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯑꯩ ꯆꯪꯕꯀꯣ ꯑꯩ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯒꯦ ꯅꯪꯅ ꯁꯥꯎꯒꯠꯂꯛꯑꯕ ꯑꯩꯅ ꯍꯦꯟꯅ ꯁꯥꯎꯕꯤꯅꯤ ꯀꯩꯅೋ ꯅꯪ ꯍꯧꯅꯕꯤ ꯃꯆꯤꯡꯗ ꯇꯧꯔꯛꯑꯕ ꯑꯩꯕꯨ ꯍꯦꯛꯇ ꯒꯥꯔꯤ ꯑꯔꯥꯛꯄ ꯑꯃꯒꯤ ꯃꯃꯥꯡꯗ ꯆꯣꯡꯁꯤꯟꯕꯤꯕ ꯉꯝꯗꯕ꯭ꯔꯥ ꯌꯦꯡꯉꯨ ꯊꯨꯝꯖꯤꯜꯂꯛꯀꯅꯤ ꯑꯩ ꯁꯣꯏꯅꯥꯎ ꯅꯪꯒꯣ ꯅꯪ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯁꯣꯔꯣ ꯆꯤꯡꯁꯤꯟꯗꯦ ꯍꯥꯏꯕꯗ ꯈꯥꯏ ꯊꯣꯏ ꯄꯦꯔꯤ ꯁꯨꯃꯥꯡ ꯃꯆꯤꯗ ꯂꯦꯞꯄꯤ ꯑꯦꯅꯥꯎꯟꯁꯃꯦꯟ ꯃꯇꯦꯛ ꯑꯃ ꯑꯩꯈꯣꯏ ꯀꯅꯥꯝ ꯂꯥꯛꯇꯦꯕ ꯊꯕꯛ ꯂꯣꯏ ꯆꯠꯈꯤ ꯏꯕꯥꯅꯤꯗꯪ ꯂꯩꯗꯣꯏꯁꯦ ꯊꯣꯏ ꯒꯦꯠ ꯔꯣꯝꯗ ꯆꯦꯟꯊꯣꯛꯈꯤ ꯅꯤꯡꯊꯧꯅ ꯇꯥꯟꯅꯔꯒ ꯐꯥꯔꯒ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯏ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯟꯈꯤ ꯊꯣꯏ ꯋꯥ ꯀꯞꯊꯣꯛꯏ ꯃꯥꯡꯍꯟꯕꯤꯗꯧꯔꯦ ꯑꯩꯁꯦ ꯈꯟꯈ꯭ꯔꯦ ꯌꯧꯔꯦ ꯅꯤꯡꯊꯧꯅ ꯅꯣꯛꯂꯒ ꯍꯩ ꯄꯥꯄꯤ ꯁꯤ ꯍꯌꯦꯡꯋꯥꯏ ꯏꯕꯥꯅꯤꯒꯤ ꯀꯥ ꯑꯣꯏꯗꯣꯏꯅꯤ ꯑꯁꯤ ꯊꯪꯅꯕ ꯀꯥꯁꯤꯅ ꯌꯥꯝ ꯆꯥꯎꯕꯅꯤ ꯑꯁꯤꯅ ꯏꯆꯥꯁꯤꯡꯒꯤ ꯀꯥ ꯑꯣꯏꯍꯟꯁꯤꯅꯤ ꯑꯄꯥꯝꯕ ꯌꯦꯡꯖꯧ ꯑꯗꯨ ꯄꯨꯕꯤꯔꯛꯄꯅꯤ ꯍꯩ ꯄꯥꯄꯤ ꯅꯪꯅ ꯉꯥꯎꯔꯒ ꯆꯠꯈ꯭ꯔꯣ ꯉꯥꯎꯁꯨ ꯉꯥꯎꯔꯕꯅꯤ ꯅꯪꯁꯦ ꯇꯧꯍꯩꯗꯕ ꯉꯥꯛꯇ ꯇꯧꯏꯁꯦ ꯃꯤꯅ ꯎꯈ꯭ꯔꯒ ꯑꯩꯁꯦ ꯀꯩꯅꯣ ꯍꯥꯏꯅꯈꯤꯅꯤ ꯀ꯭ꯂꯥꯁ 10 ꯐꯥꯎ ꯀꯥꯖꯗ꯭ꯔꯤꯕꯤ ꯑꯩꯅꯤ ꯅꯪꯗꯤ ꯅꯨꯄꯥꯅꯤ ꯐꯩꯅꯦ ꯋꯥ ꯀꯞꯂꯤ ꯅꯤꯡꯊꯧꯅ ꯂꯞꯇꯛꯂꯦꯞ ꯇꯨꯃꯤꯟꯅꯁꯦ ꯍꯥꯏꯈ꯭ꯔꯕ ꯑꯣꯏꯕꯣ ꯆꯍꯤꯁꯨꯗꯤ ꯈꯪꯉꯤ ꯅꯪꯁꯦꯁꯨ ꯍꯦꯛ ꯀꯞꯆꯅꯤꯡꯉꯣꯏ ꯇꯧ ꯐꯨꯊꯔꯒ ꯍꯦꯛ ꯊꯝꯃꯤ ꯀꯞꯃꯟꯈ꯭ꯔꯦ ꯋꯥꯔꯝꯂꯅꯤ ꯍꯥꯏꯕ ꯁꯤ ꯆꯔꯥ ꯋꯥꯜꯂꯣ ꯑꯗꯨꯒ ꯀꯥꯡ ꯀꯣꯏꯔꯨꯁꯤ ꯅꯪ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁꯇꯣ ꯍꯣꯡꯗꯣꯛꯍꯟꯒꯦꯅ ꯄꯨꯕꯤꯔꯛꯄꯩ ꯋꯥꯅꯤ ꯅꯪꯅ ꯅꯥꯇꯩ ꯆꯥꯗꯕ ꯋꯥꯈꯜ ꯄꯪꯈꯟꯗ ꯈꯜꯂꯤ ꯑꯩꯁꯦ ꯂꯥꯟꯅ ꯎꯏ ꯅꯪꯅ ꯊꯣꯏ ꯗꯥꯆꯧ ꯉꯁꯤꯗꯤ ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯧꯏ ꯊꯣꯏ ꯀꯞꯄꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯅꯤꯡꯊꯧꯅ ꯃꯃꯥꯏ ꯀꯥꯗ ꯆꯪꯈꯤ ꯐꯤ ꯐꯅꯦꯛ ꯁꯨꯠ ꯃꯨꯒꯥ ꯃꯆꯨ ꯑꯃ ꯄꯨꯔꯒ ꯊꯣꯛꯂꯛꯏ ꯁꯤ ꯀꯥꯡ ꯀꯣꯏꯔꯨꯁꯤ ꯁꯤꯁꯦ ꯇꯧꯅꯤ ꯍꯣꯡꯗꯣꯛꯑꯝꯃꯨꯀꯣ ꯑꯩ ꯅꯪ ꯆꯔꯥ ꯋꯥꯟꯅꯕ ꯆꯥꯛ ꯂꯧꯔꯨꯒꯦ ꯑꯩꯈꯣꯏ ꯉꯁꯤ ꯉꯥ ꯊꯣꯡꯉꯤ ꯌꯥꯝ ꯍꯥꯎꯏꯉꯣ ꯆꯠꯈꯤ ꯊꯣꯏ ꯁꯨꯛꯇꯣꯛꯂꯒ ꯂꯩ ꯅꯤꯡꯊꯧ ꯂꯥꯛꯑꯒ ꯆꯔꯥ ꯋꯥꯟꯃꯤꯟꯅꯩ ꯑꯗꯨꯒ ꯑꯃꯨꯛ ꯊꯣꯛꯂꯛꯃꯤꯟꯅꯩ ꯃꯥꯒꯤ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁꯇꯨꯅ ꯕꯦꯒ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯤ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ ꯍꯦ ꯅꯪꯁꯦ ꯃꯤꯅ ꯎꯈꯤꯅꯤ ꯑꯩ ꯌꯥꯝ ꯄꯥꯝꯃꯨꯔꯦꯕꯣ ꯒꯥꯔꯤ ꯃꯆꯥꯗ ꯄꯨꯕ ꯌꯥꯗ꯭ꯔꯦ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯣꯏꯅ ꯒ꯭ꯂꯥꯁ ꯍꯥꯏꯒꯠꯂꯒ ꯑꯣꯏꯅ ꯆꯠꯂꯨꯔꯁꯤ ꯀꯤꯍꯣꯝ ꯆꯥꯔꯨꯁꯤꯔꯣ ꯑꯟꯗ꯭ꯔꯣꯗ ꯏꯁ ꯑꯆꯧꯕꯁꯨ ꯊꯧ ꯍꯩꯖꯕ꯭ꯔꯣ ꯄꯥꯄꯤ ꯅꯪꯕꯣ ꯍꯩ ꯀꯩꯅꯣ ꯅꯪꯁꯨ ꯇꯝꯕꯤꯒꯦ ꯄꯥꯝꯖꯗꯦ ꯆꯣ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯊꯧꯗꯣꯔꯛꯏ ꯊꯣꯏꯅ ꯐꯝꯃꯤ ꯀꯤꯕ ꯈꯔ ꯐꯔꯦ ꯌꯨꯝꯗ ꯊꯥꯗꯣꯛꯂꯦ ꯐꯤꯗꯨꯃꯗꯤ ꯏꯟꯁꯤꯟꯗꯦ ꯐꯨꯔꯤꯠ ꯂꯤꯠꯂꯤ ꯑꯗꯨꯁꯨ ꯁ꯭ꯀꯨꯜ ꯐꯨꯔꯤꯠꯅꯤ ꯐꯅꯦꯛꯇꯣ ꯈꯛ ꯍꯣꯡꯗꯣꯛꯄꯅꯤ ꯒꯥꯔꯤ ꯈꯥꯝꯂꯒ ꯅꯤꯡꯊꯧꯅ ꯐꯤꯗꯨ ꯁꯠ ꯄꯥꯏꯈꯠ ꯃꯀꯣꯛꯇ ꯊꯣꯛ ꯀꯨꯞꯁꯤꯟ ꯏꯟꯁꯤꯟꯕꯤ ꯃꯉꯛ ꯆꯦꯞꯊꯅ ꯅꯣꯛꯂꯗꯨꯅꯒ ꯌꯦꯡꯖꯈꯤꯕꯅꯤ ꯑꯗꯨꯛ ꯄꯦꯟꯖꯕ ꯋꯥꯉꯥꯡ ꯑꯗꯣ ꯅꯨꯡꯁꯤꯕꯅꯤꯗ ꯋꯥꯎ ꯑꯃꯨꯛꯀꯁꯨ ꯋꯥꯎ ꯑꯩꯒꯤ ꯏꯇꯨꯁꯤꯗꯤ ꯐꯖꯩꯍꯦ ꯍꯣꯏ ꯃꯥ ꯂꯦꯡꯒꯅꯨ ꯊꯣꯏꯕꯤ ꯄꯦꯟ ꯑꯝꯇ ꯌꯦꯡꯊꯣꯛꯀꯦ ꯗꯥꯆꯧꯁꯦ ꯉꯥꯎꯔꯦ
ꯀꯟꯕ ꯉꯝꯗ꯭ꯔꯦ ꯁꯅꯥ ꯊꯣꯏ ꯏꯀꯥꯏꯅ ꯅꯣꯛꯏ ꯃꯀꯣꯛꯇꯒꯤ ꯐꯤꯗꯨ ꯆꯤꯡꯊꯩ ꯐꯤꯖꯤ ꯁꯨꯔꯨ ꯁꯨꯔꯨ ꯄꯥꯏꯁꯟꯅ ꯂꯩ ꯑꯟꯗ꯭ꯔꯣꯗ ꯀꯤꯍꯣꯝ ꯆꯥꯔꯨꯏ ꯑꯆꯤꯛꯄꯗ ꯏꯀꯥꯏ ꯏꯀꯥꯏ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯨꯏ ꯍꯜꯂꯛꯄꯒ ꯆꯤꯡꯂꯝꯕꯤ ꯀꯨꯝꯊꯔꯛꯄꯗ ꯅꯤꯡꯊꯧꯅ ꯋꯥꯔꯝꯅꯤ ꯂꯥꯎ ꯀꯣꯂꯣꯞ ꯄꯨꯕꯤꯒꯦ ꯉꯝꯃꯔꯣꯏ ꯃꯤ ꯃꯌꯥꯝ ꯑꯃ ꯆꯠꯅꯤ ꯃꯩꯊꯥ ꯃꯅꯪ ꯏꯖꯧ ꯁꯤꯗ ꯁꯨꯝ ꯊꯣꯏ ꯃꯥꯡꯊꯥ ꯒꯝ ꯆꯠꯈꯤꯕ ꯅꯤꯡꯊꯧꯅ ꯇꯥꯅꯩ ꯃꯈꯨꯠ ꯁꯝꯗꯨꯅ ꯂꯥꯛꯃꯤꯟꯅꯩ ꯀꯌꯥ ꯏꯪꯖ ꯇꯞꯆꯈ꯭ꯔꯕ ꯅꯨꯄꯥꯁꯤꯡ ꯑꯁꯤꯗꯤ ꯃꯥꯕꯨ ꯃꯥ ꯃꯥꯟꯗ꯭ꯔꯦꯗ ꯊꯣꯏ ꯍꯨꯔꯥꯟꯕꯤ ꯑꯣꯏꯈ꯭ꯔꯦ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁꯇꯨ ꯍꯣꯡꯗꯣꯛꯈ꯭ꯔꯦ ꯃꯥꯅ ꯁꯦꯠꯈꯤꯕ ꯅꯤꯡꯊꯧ ꯃꯃꯥ ꯕꯤꯟꯗ꯭ꯌꯥꯒꯤ ꯐꯅꯦꯛ ꯐꯤꯗꯣ ꯃꯥꯒꯤ ꯗꯥꯆꯧꯅ ꯄꯨꯈꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅꯤ ꯃꯇꯝꯒꯤ ꯈꯣꯡꯖꯦꯜꯅ ꯇꯞꯂꯤ ꯇꯞꯂꯤ ꯑꯃꯨꯛꯁꯨ ꯇꯍꯥ ꯇꯍꯥ ꯉꯥꯏꯉꯝꯗꯦ ꯉꯥꯏꯍꯜꯂꯤ ꯄꯦꯟꯅꯥꯏꯗꯦ ꯄꯦꯜꯍꯜꯂꯤ ꯍꯩꯁꯦꯁꯤ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯦ ꯊꯣꯏ ꯀ꯭ꯂꯥꯁ 10 ꯀꯥꯒꯗꯧꯔꯦ ꯑꯦꯛꯖꯥꯝ ꯊꯥꯈ꯭ꯔꯗꯤ ꯃꯥꯒꯤ ꯗꯥꯆꯧ ꯁ꯭ꯀꯨꯜꯁꯤꯗ ꯂꯩꯔꯔꯣꯏ ꯑꯇꯣꯞꯄꯗ ꯆꯠꯈ꯭ꯔꯅꯤ ꯃꯔꯝꯁꯤꯅ ꯃꯔꯩ ꯇꯧꯈ꯭ꯔꯦ ꯌꯥꯔꯣꯏꯗꯧꯔꯤ ꯅꯨꯄꯥ ꯑꯁꯤ ꯑꯦꯛꯖꯥꯝꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯂꯥꯁ ꯗꯦꯠ ꯍꯦꯟꯗꯣꯛꯈꯤꯗꯧꯔꯦ ꯃꯃꯥꯅ ꯊꯦꯝꯃꯤ ꯌꯥꯗꯦ ꯄꯨꯝꯅꯃꯛꯅ ꯑꯗꯨꯝ ꯇꯧꯅ ꯐꯠꯇꯦꯁꯦ ꯐꯖꯅ ꯍꯥꯏ ꯐꯨꯆꯩ ꯌꯥꯕ ꯀꯧꯕ ꯃꯔꯩꯗꯤ ꯊꯣꯏ ꯄꯥꯎꯗꯨ ꯇꯥꯏ ꯃꯔꯝꯗꯨ ꯀꯔꯤꯒꯤꯅꯣ ꯃꯥ ꯆꯤꯡꯅꯩ ꯂꯥꯏꯔꯤꯛꯇꯤ ꯄꯪꯄꯥꯗ ꯄꯥꯏ ꯅꯤꯡꯊꯧ ꯃꯦꯗꯤꯀꯦꯜ ꯑꯦꯛꯖꯥꯝꯒꯤ ꯀꯣꯆꯤꯡꯗꯤ ꯌꯥꯎ ꯌꯥꯗꯦ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛꯇꯤ ꯄꯥꯈꯤꯕꯅ ꯑꯃꯨꯛꯇꯣꯏꯕ ꯃꯥꯏꯀꯩ ꯊꯨꯡꯁꯤꯟꯈ꯭ꯔꯦ ꯏꯐꯣꯡ ꯐꯣꯡꯅ ꯉꯁꯤꯗꯤ ꯏꯅꯦ ꯀꯁꯇꯨꯔꯤꯒꯤ ꯍꯣꯇꯦꯜꯗ ꯑꯅꯤꯗꯨ ꯐꯝꯃꯤꯟꯅꯩ ꯀꯥꯆꯤꯟꯋꯥꯏ ꯑꯃꯗ ꯊꯣꯏꯅ ꯋꯥꯀꯣꯏ ꯁꯨꯗꯕꯤ ꯑꯦꯛꯖꯥꯝꯗ ꯄꯣꯖꯤꯁꯟꯒ ꯂꯧ ꯉꯝꯖꯒꯗ꯭ꯔꯥ ꯅꯪꯕꯣ ꯊꯤꯔꯥꯏ ꯀꯆꯥꯟ ꯄꯥꯝꯕ꯭ꯔꯅꯦ ꯌꯥꯝ ꯄꯥꯝꯃꯤ ꯂꯧꯊꯣꯛ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯍꯟꯗꯛꯀꯤ ꯑꯦꯛꯖꯥꯝꯁꯤꯗ ꯂꯧꯕꯤꯔꯛꯑꯣ ꯂꯧꯕꯤꯔꯛꯑꯣ ꯀꯥꯏꯅ ꯕꯦꯕꯥꯔ ꯌꯥꯝ ꯐꯩꯅ ꯉꯁꯤꯗꯤ ꯊꯣꯏꯕꯤ ꯐꯔꯗꯕꯅꯤ ꯁꯤꯗꯩꯗꯤ ꯃꯌꯥꯝ ꯂꯧꯅꯤ ꯍꯟꯗꯛꯇꯤ ꯇꯜꯂꯤ ꯃꯊꯪ ꯆꯍꯤꯗ ꯌꯥꯗꯦ ꯍꯟꯗꯛꯅꯤ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯑꯩ ꯉꯝꯂꯣꯏꯁꯅ ꯇꯧꯕꯤꯅꯤꯗ ꯑꯗꯨꯝ ꯇꯧꯔꯅꯤ ꯑꯁ ꯂꯥꯁ ꯗꯦꯠ ꯍꯌꯦꯡꯅꯤ ꯍꯥꯏ ꯐꯣꯔꯝ ꯐꯤꯜ ꯑꯞꯇꯣ ꯑꯝ ꯇꯧꯔꯨꯁꯤ ꯍꯩꯄꯥ ꯁꯥꯅ ꯇꯜꯂꯦꯗꯤ ꯇꯜꯂꯦ ꯇꯧꯗ ꯌꯥꯔꯣꯏꯃꯤ ꯅꯪꯕꯨ ꯅꯨꯄꯥ ꯐꯨꯔꯛꯀꯅꯤ ꯍꯦꯛ ꯑꯋꯣꯏꯕ ꯀꯩ ꯅꯤꯡꯉꯥꯏꯅꯣ ꯅꯪꯕꯣ ꯁꯅꯥ ꯐꯨꯅꯤꯡ ꯐꯨꯖꯧ ꯐꯣꯝꯗꯤ ꯊꯥꯖꯤꯟꯗꯕ ꯌꯥꯗ꯭ꯔꯦ ꯊꯣꯏꯕꯤ ꯍꯥꯎꯅꯦ ꯅꯪꯕꯨ ꯈꯪꯁꯤꯟꯅꯗ꯭ꯔꯤꯔꯣ ꯗꯥꯆꯧꯁꯦ ꯂꯣꯏꯅ ꯈꯪꯉꯤ ꯀꯩꯅꯣ ꯀꯩ ꯈꯪꯂꯤꯕ ꯅꯪ ꯑꯦꯛꯖꯥꯝ ꯊꯥꯈ꯭ꯔꯗꯤ ꯁꯤꯗ ꯂꯥꯛꯑꯔꯣꯏ ꯑꯩꯒ ꯂꯥꯞꯅꯔꯅꯤ ꯈꯟꯕꯒꯤ ꯑꯦꯛꯖꯥꯝ ꯊꯥꯔꯣꯏ ꯆꯍꯤ ꯑꯃꯒ ꯁ꯭ꯀꯨल ꯀꯥꯔꯒ ꯁꯤꯗ ꯂꯩꯈꯤꯅꯤ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯌꯥꯝ ꯈꯪꯂꯤꯗ ꯁꯤꯁꯦ ꯋꯥ ꯉꯥꯡꯗꯨꯅ ꯂꯩ ꯄꯀꯧꯔꯥ ꯀꯣꯠꯇꯨꯅ ꯏꯟꯕꯤ ꯊꯣꯏꯅ ꯅꯣꯛꯂꯒ ꯑꯗꯨꯝ ꯂꯥꯛꯑꯣ ꯁꯤꯗꯁꯨ ꯀꯩꯗꯧꯒꯦ ꯅꯪꯕꯣ ꯌꯨꯝꯁꯨ ꯅꯛꯂꯤ ꯗꯣꯛꯇꯔꯗꯣ ꯊꯨꯅ ꯑꯣꯏꯅꯕꯅꯤ ꯅꯪꯅ ꯗꯣꯛꯇꯔ ꯍꯦꯛ ꯇꯝꯕ ꯂꯣꯏꯕꯒ ꯂꯨꯍꯣꯡꯁꯤ ꯍꯟꯗꯛ ꯑꯦꯛꯖꯥꯝ ꯊꯥꯗ꯭ꯔꯗꯤ ꯆꯍꯤ ꯑꯃ ꯃꯥꯡꯖꯅꯤꯡꯂꯦꯅ ꯍꯥ ꯅꯤꯡꯊꯧ ꯁꯨꯛꯇꯣꯛꯇꯨꯅ ꯅꯣꯛꯅꯤꯡꯕꯁꯨ ꯈꯥꯝ ꯑꯗꯨ ꯑꯣꯏꯗꯤ ꯅꯪ ꯀ꯭ꯂꯥꯁ 10 ꯂꯣꯏꯕꯒ ꯂꯨꯍꯣꯡꯁꯤ ꯑꯗꯨ ꯑꯣꯏꯗꯤ ꯑꯩ ꯁ꯭ꯀꯨꯜꯁꯤ ꯊꯥꯗꯣꯛꯀꯦ ꯑꯁ ꯅꯨꯄꯥ ꯅꯪ ꯃꯔꯩꯗꯨ ꯂꯦꯞꯄꯣꯕ ꯃꯔꯩ ꯅꯠꯇꯦ ꯁꯅꯥ ꯑꯁ ꯁꯅꯥꯒ ꯄꯨꯡꯆꯥꯏ ꯆꯥꯏꯔꯛꯀꯅꯤ ꯑꯗꯩꯗꯤ ꯇꯨꯃꯤꯟ ꯂꯩꯈꯤ ꯅꯤꯡꯊꯧ ꯀꯗꯣꯝꯗꯒꯤ ꯏꯍꯨꯜꯅꯣ ꯏꯁꯣꯟ ꯁꯣꯟꯊꯔꯒꯨꯝ ꯊꯣꯏꯕꯤ ꯅꯪꯁꯤ ꯑꯩꯅ ꯅꯨꯡꯁꯤꯃꯟꯈ꯭ꯔꯦ ꯇꯥꯏ ꯅꯪꯗꯤ ꯈꯪꯗꯕ ꯃꯥꯜꯂꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯂꯣꯏꯅ ꯈꯪꯉꯤꯅ ꯑꯩꯅ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕꯁꯤ ꯑꯩ ꯈꯪꯉꯤ ꯑꯩ ꯀꯤꯕꯒꯤ ꯌꯥꯁꯤꯟꯅꯔꯤꯕꯅꯤ ꯅꯪꯒꯤꯗ ꯍꯥꯟꯅꯗꯤ ꯌꯥꯝ ꯀꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯀꯤꯕꯤꯗ꯭ꯔꯦ ꯅꯪꯗꯤ ꯑꯩꯅ ꯉꯝꯃꯤꯗꯨꯕꯣ ꯀꯔꯤ ꯍꯥꯏꯔꯤꯕꯗꯨꯅ ꯈꯪꯖꯔꯣ ꯁꯛꯊꯤꯕ ꯊꯣꯏ ꯀꯩꯅꯣ ꯃꯤ ꯕꯣꯔꯥꯗꯨꯝ ꯆꯥꯎꯁꯤ ꯅꯤꯡꯊꯧ ꯆꯥꯎ ꯌꯥꯎꯈꯤꯗ꯭ꯔꯤ ꯃꯄꯤꯔꯥ ꯆꯦꯜꯂꯤ ꯊꯣꯏ ꯉꯛꯄꯅ ꯀꯩꯅꯣ ꯃꯣꯔꯣꯛ ꯁꯥꯔꯕ꯭ꯔꯣ ꯍꯥ ꯊꯣꯏꯕꯤ ꯊꯃꯣꯏꯁꯦ ꯁꯥꯔ ꯄꯨꯛꯁꯥ ꯁꯥꯔ ꯑꯩꯁꯦ ꯅꯪ ꯊꯦꯡꯅꯔꯝꯗ꯭ꯔꯁꯨ ꯐꯗꯧꯅꯤ ꯈꯣꯏ ꯃꯥꯅ ꯄꯣꯛꯄꯤꯔꯝꯕꯒꯤ ꯅꯪꯁꯦ ꯅꯨꯡꯁꯤꯁꯜꯂꯨꯔꯦꯗꯣ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯊꯣꯏ ꯅꯪꯒꯤ ꯍꯦꯛ ꯈꯟꯕꯗ ꯅꯪꯅꯒ ꯑꯩꯁꯦ ꯑꯄꯪꯕꯅꯦꯅ ꯀꯗꯔꯒ ꯇꯧ ꯍꯨꯟꯗꯣꯛꯂꯝ ꯁꯤꯃꯤꯟꯅꯒꯗꯝ ꯅꯨꯡꯁꯤꯃꯟꯕꯩ ꯑꯩꯗꯤ ꯅꯪꯁꯦ ꯍꯥꯠꯄ ꯐꯥꯎ ꯉꯝꯒꯅꯤ ꯊꯣꯏꯕꯤ ꯊꯣꯏ ꯇꯨꯃꯤꯟ ꯅꯣꯛꯏ ꯅꯨꯄꯥꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯦ ꯑꯦꯛꯖꯥꯝ ꯂꯣꯏꯈ꯭ꯔꯗꯤ ꯃꯦꯗꯤꯀꯦꯜ ꯑꯦꯛꯖꯥꯝ ꯊꯥꯅꯕ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯇꯨꯅ ꯀꯣꯆꯤꯡ ꯌꯥꯎꯕ ꯆꯠꯇꯧꯔꯤ ꯑꯗꯨꯅ ꯂꯥꯞꯅꯈ꯭ꯔꯅꯤ ꯃꯤꯄꯥꯏꯔꯦ ꯑꯩꯉꯣꯟꯗ ꯂꯩꯕ ꯅꯪꯒꯤ ꯐꯨꯔꯤꯠꯇꯣ ꯄꯤꯔꯛꯑꯒꯦ ꯑꯩꯅ ꯊꯝꯁꯤꯜꯂꯤ ꯑꯗꯨ ꯄꯨꯔꯒ ꯀꯣꯛ ꯑꯥꯗ ꯆꯠꯂꯨꯗꯅ ꯅꯪꯕꯨ ꯅꯍꯥꯟꯗꯤ ꯀꯩꯀꯩꯅꯣ ꯌꯥꯝ ꯍꯥꯏꯈꯤꯕꯗ ꯑꯗꯨ ꯍꯦꯛ ꯇꯧ ꯃꯃꯤꯠꯇꯣ ꯁꯠ ꯍꯦꯛ ꯅꯥꯟꯊꯣꯛꯏ ꯅꯤꯡꯊꯧ
Nangi khalaga adu kolaga tum hairo. Thoi khumdi nokpada maknoi. Ningthauda phalap am yenglai. Mayum romda hankiram daida thoin hairi. Kontong pau thinbiyo ngasidi. Nahan khedi yadaban. Noi ma hoi kizai aibu chakronda pangdana tanthokpadai. Ngasidi kibidri phuninglaga phusasana kaidawi haibagene. Asam thinbirai mayum kontong yobada sidane ngaktang lairamuko. Changluraga thuna muk chenthori lairik macha ama puthori. Nan mukhi ningthaugi phuritumaga. Si kolaga tumo aduga si thamjilu. Lairik chena maraktagi khungumelai ikangkang silaba ama puthori. Ningthau ningsinglai nahan muk mana kontong sida thetchilam kiba laiduni. Pattuna pumduna mangkhre khalubani. Adubu kadai loksili. Hello yumda phone fill up tawbaga hairokwa. Koi mamagi phone number leibadai. Aduda ahingda message tharo. Ai tumina yengi. Ningthau noki thoina thuna chatlo ingitawi. Hairamki. Kaidawring kaudring sidi. Kaiba. Oina khunjili nupado. Papi haina he kaubadaine. Adu manumada tahodradi nungaidi. Kaurusi sasat chalage. As chaluki hayuba. Kaubigi se aduk laibadubu. Panthada kaukibani. Ho da chawba form fill up kauni. Nangna doctor oibado ayam yeningi. Oida yadabani. Da chaw yumda chumring haloko. Potharaga lairik par. Haying school suti thare. Na yumda chathokta lairik pa. Monday da nangi singzu suraga puraki. Break da chaminasi. Aduga ne aina position lawbiro haibado. Matumusu kaubinuko. Ningthau mapira jinki. Thoina chatluse haigo masadu lingjum ili. Adubu chatlu kaubada mayakhide. Angawbodo ngasidi. Thoisu mayumda hansine kauri. Mama mapabu kikide numit ado.